Ibungo, Nangi, admission gi wafam do, Yaroi ko, Aikoi gi sida sit ahang ba amata laitre ni. Sir, admission adu khakta yahan diyo. Sit kidi, Aikoi gi yumdagi ahang ba mapuzerake. Tomba, Nakoi gi baba do kahi thabak tauge. Oja, Aikoi gi baba di, Aikoi gi imana haiba thabak adu khakta tawe. Dear, Aikoi ni lohongba gi wafam se, Nakoi gi baba da, aina karama matam da hudo uge. Haima, tamo, adu dine, Aikoi baba na khungup tongdaba matam da hudo uko. Students, Nakoi ngarang aina takhiba grammar gi parasing ado yumda fazana aurairaba natro. Fare adudi wahang hangba horage. Munataro ko. Ahan bagi wahang hanglage ko. What is the opposite form of do? Oja, ay haiba yagadro. Jai. Hairo. Khara launa hairo. The opposite of do is undo, sir. Nina, nang hogalo. Yes, sir. What is noun? Sir, ahan bagi part to di kaugre. Last part to haiba yagadra, sir. Okay, no problem. Hairo. That is called noun. Yari, sango. Lan ngaramba, nangamuk thoro. What is the plural form of ox? Oxen, sir. Yes, right. Sume, yam sume. Box ki plural form di. Oxen, sir. Sir, ngasidi mission su success orabanina. Yamna nungai bu wari ama lijarake sir. Hoine, yaine, lira one tasine, wari nungai bata daba koire ni. Nangdi wari amna haibane wari nungai lira one tasine. Yai sir, lijarake tabiyo. Wari sigi maming profession kawi sir. Wari sismane tawani sir. Electronic media amagi paumi oriba pakchaubu philosophy gi professor tombina thongal phawbu thindorukli. Thongal mayada lairiba pukri aduda professor tombi gi manau nupagi sahi ahum mari rom suraba machado irakna duna nga chaba dauna lengli tawrambado ure sir. Madubu uraga Professor Tombi na khalli masa lumlaba ahal singna iroi ngamlaga yang ba angang asina ngamdriba karigina angang asina kari tawrubadagi ising asida taribano angang asina yamna kanna honaribase iroi ba hairaklagadra hairakragana kaidorakpa yai sauraktuna iraknaribase thok tigadra iraknaribado sar magi cable TV da sandoknadi fajaraba program ama oirani khanduna paumi pakchauna video recording tawba honari angang do ngayak lairabada lenglakhidre sire sar Professor Tombiga paumi pakchauga court ki dok yorakle police ayogi report amadi defender gi argument taraba matungda judge na magi oiba wayel pirai humanitarian ground angang ato kalamba yabagi tanja marang kaina phangamlabasu kalhoudabagi damak tombi amasung pakchauna hatpaga chap manare haina raitare sir Professor Tombi na saung hairai yaroi aidi aigi profession gi matung ina khanjinba thigatpam thokpado thigatchabani angang aduna siribado aina hatpa natte adudagi sar pakchauna muk nochilai George Sahib na profession gi matung ina wayen bagi thabak tawiriba asigumna aisu aigi paumi oibagi profession gi matung ina ithau tawjabani sar masida aigi iral karino sini sar